ꯁꯣꯝꯗ ꯉꯥꯟꯊꯣꯏ ꯀ꯭ꯂꯤꯅꯤꯛ ꯁꯥꯔꯤꯕꯗꯨ ꯆꯤꯡꯈꯩꯒ ꯂꯣꯏꯅꯅ ꯌꯦꯡꯕ ꯂꯥꯛꯏ꯫ ꯆꯍꯤ 9ꯒꯤ ꯃꯇꯨꯡꯗ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕꯗꯨ꯫ ꯌꯥꯝꯅ ꯍꯣꯡꯂꯝꯂꯦ꯫ ꯉꯥꯟꯊꯣꯏ ꯄꯨꯛꯅꯤꯡꯗꯨ ꯈꯪꯅꯨꯡ ꯅꯨꯡꯁꯤꯔꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯦꯃꯣꯔꯤꯁ ꯀꯌꯥ ꯂꯩꯈꯤꯕꯗꯨ ꯌꯨꯝ ꯑꯗꯨꯅ ꯂꯣꯏꯈꯤꯕꯗ ꯂꯣꯏꯅ ꯌꯥꯎꯈ꯭ꯔꯕꯣꯏ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯉꯥꯟꯊꯣꯏꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯦꯞꯇꯨꯅ ꯑꯀꯣꯏꯕꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯆꯤꯡꯈꯩꯁꯨ ꯉꯥꯟꯊꯣꯏꯒꯤ ꯃꯈꯨꯠꯇꯨ ꯆꯦꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯉꯥꯟꯊꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯕ ꯆꯤꯡꯈꯩꯁꯨ ꯑꯌꯥꯝꯕꯅ ꯈꯪꯉꯤ꯫ MBBS ꯇꯝꯃꯤꯟꯅꯔꯤꯉꯩꯗꯒꯤ ꯍꯧꯅ ꯉꯥꯟꯊꯣꯏꯒ ꯈꯪꯅꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯉꯥꯟꯊꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯗ ꯁꯣꯏꯗꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯣꯏ ꯈꯟꯗꯨꯅ ꯉꯥꯟꯊꯣꯏꯕꯨ ꯃꯊꯟꯇ ꯉꯥꯏꯍꯥꯛꯇ ꯊꯥꯗꯣꯛꯇꯦ꯫ ꯕꯤꯜꯗꯔꯁꯤꯡ ꯑꯗꯨꯒ ꯆꯤꯡꯈꯩꯒ ꯀꯨꯞꯅ ꯋꯥꯔꯤ ꯇꯧꯏ꯫ ꯉꯥꯟꯊꯣꯏꯗꯤ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯇꯝ ꯑꯃꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥꯅ ꯅꯨꯡꯁꯤꯔꯕ ꯌꯨꯝ ꯐꯥꯎꯕ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯗꯨ ꯈꯜꯂꯨꯔꯒ ꯊꯃꯣꯏꯗꯨ ꯄꯦꯟꯖꯗꯦ꯫ ꯍꯧꯈ꯭ꯔꯕ ꯃꯇꯝ ꯀꯌꯥ ꯑꯃ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯤꯠꯃꯥꯡꯗ ꯆꯣꯡꯊꯣꯔꯛꯏ꯫ ꯀꯃꯥꯟꯗꯣ ꯈꯔ ꯃꯔꯤ ꯆꯪꯂꯛꯄꯗꯨꯗ ꯂꯟꯆꯥꯁꯨ ꯀꯅꯥ ꯀꯅꯥꯅꯣ ꯈꯟꯗꯨꯅ ꯆꯪꯉꯛꯅꯅ ꯂꯩꯔꯤꯉꯩ ꯊꯣꯏꯕꯤꯅ ꯄꯥꯈꯠꯅ ꯍꯧꯒꯠꯈꯤꯕꯗꯨꯗ ꯄꯥꯏꯔꯝꯕ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠꯇꯨ ꯐꯠ ꯊꯥꯗꯣꯛꯏ꯫ ꯃꯥꯃ ꯀꯣꯏꯔꯦꯡꯗꯨ ꯂꯟꯆꯥꯗ ꯐꯠ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯊꯣꯏꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯑꯆꯥꯄꯣꯠ ꯆꯥꯕ ꯂꯥꯛꯄꯅꯦ ꯃꯥꯃꯣ꯫ ꯑꯆꯥꯄꯣꯠ ꯆꯥꯕꯕꯨ ꯁꯤ ꯇꯥꯟꯅ ꯂꯥꯛꯇ꯭ꯔꯗꯤ ꯌꯥꯗꯕ꯭ꯔꯥ? ꯑꯗꯨꯒ ꯃꯥꯅ ꯀꯅꯥ? ꯂꯟꯆꯥꯁꯨ ꯂꯦꯞꯈꯠꯂꯛꯇꯨꯅ ꯇꯞꯅ ꯈꯨꯝꯃꯤ꯫ ꯀꯀꯥ, ꯑꯩꯒꯤ ꯃꯤꯡ ꯂꯟꯆꯥ꯫ ꯊꯣꯏꯕꯤꯁꯦ ꯑꯩꯅ ꯁꯤꯗ ꯑꯆꯥꯄꯣꯠ ꯆꯥꯔꯨꯁꯦ ꯍꯥꯏꯔꯒ ꯄꯨꯔꯛꯄꯅꯤ꯫ ꯀꯗꯥꯏꯗꯒꯤꯅꯣ ꯅꯪꯗꯤ? ꯊꯣꯏꯕꯤꯒ ꯂꯩꯀꯥꯏ ꯑꯃꯠꯇꯅꯤ꯫ ꯍꯧꯖꯤꯛꯅ ꯀꯔꯤ ꯇꯧꯔꯤꯕ? ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯒ ꯑꯦꯛꯖꯥꯝ ꯊꯥꯅꯅꯕ ꯂꯩꯔꯤ꯫ ꯃꯈꯥꯗꯤ ꯇꯝꯊꯗ꯭ꯔꯤ꯫ ꯅꯄꯥꯗꯤ ꯀꯔꯤ ꯊꯕꯛ ꯇꯧꯕ? ꯂꯟꯆꯥ ꯉꯁꯥꯏꯗꯒꯤ ꯀꯣꯏꯔꯦꯡꯅ ꯍꯪꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯄꯟꯊꯗ ꯈꯨꯝꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯀꯣꯟꯕꯒꯤ ꯋꯥꯍꯪ ꯑꯁꯤꯗꯗꯤ ꯂꯟꯆꯥ ꯈꯧꯇꯛ ꯆꯥꯏ꯫ ꯁꯦꯀꯦꯟ ꯈꯔ ꯂꯩꯔꯒ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯕꯖꯥꯔꯗ ꯑꯣꯇꯣ ꯊꯧꯏ ꯀꯀꯥ꯫ ꯌꯨꯝꯒꯤ ꯑꯍꯜꯅ ꯕꯖꯥꯔꯗ ꯑꯣꯇꯣ ꯊꯧꯔꯒ ꯋꯥꯅ ꯁꯦꯜ ꯇꯥꯜꯂꯤꯕꯗꯣ ꯃꯇꯦꯡ ꯄꯥꯡꯈꯤꯗꯤ ꯈꯟꯗꯗꯅ ꯁꯦꯜ ꯄꯥꯏꯕ ꯁꯥꯔꯒ ꯃꯇꯝ ꯃꯥꯡꯍꯜꯂꯤꯕꯅꯤꯅꯦ꯫ ꯋꯥꯍꯩꯗꯨ ꯀꯟꯃꯟꯈ꯭ꯔꯦ꯫ ꯂꯟꯆꯥ ꯃꯥꯏꯊꯣꯡ ꯑꯗꯨ ꯁꯥꯎꯕꯒꯤ ꯁꯛꯐꯝ ꯇꯥꯔꯦ꯫ ꯃꯈꯨꯠꯇꯨ ꯈꯨꯗꯨꯝ ꯇꯥꯁꯤꯟꯗꯨꯅ ꯈꯥꯡꯉꯤ꯫ ꯃꯇꯧ ꯑꯗꯨꯗ ꯊꯣꯏꯕꯤ ꯄꯥꯈꯠꯅ ꯂꯟꯆꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯂꯟꯆꯥꯕꯨ ꯐꯥꯊꯅꯕ ꯍꯣꯠꯅꯩ꯫ ꯃꯥꯃꯣ, ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯜꯂꯗꯣꯏꯅꯤ꯫ ꯌꯨꯝꯒꯤ ꯃꯤꯁꯤꯡꯗꯤ ꯈꯪꯍꯧꯕ꯭ꯔꯥ ꯅꯈꯣꯏ ꯑꯅꯤ ꯁꯤꯗ ꯆꯠꯂꯤ ꯍꯥꯏꯕꯁꯦ? ꯈꯪꯍꯧꯗꯦ꯫ ꯅꯣꯡꯃ ꯀꯥꯡꯗꯅ ꯅꯨꯄꯤꯁꯤꯡꯒꯤ ꯊꯣꯛꯂꯤꯕ ꯀ꯭ꯔꯥꯏꯝ ꯃꯌꯥꯝ ꯃꯔꯛ ꯑꯁꯤꯗ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯕꯨ ꯂꯥꯞꯅ ꯄꯨꯔꯒ ꯂꯥꯛꯂꯤꯕꯁꯦ ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯅꯪ ꯗꯥꯏꯗ ꯄꯨꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯩ ꯊꯣꯏꯕꯤꯕꯨ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯋꯥꯈꯜ ꯑꯃꯗ ꯉꯁꯤ ꯐꯥꯎꯕꯗ ꯈꯟꯈꯤꯕ ꯂꯩꯇꯦ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯊꯣꯏꯕꯤꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯕ ꯃꯗꯨꯒꯤ ꯑꯐꯕꯗ ꯗꯥꯏꯇ ꯄꯨꯝꯕ ꯑꯩꯅ ꯂꯣꯏꯅ ꯄꯨꯒꯅꯤ ꯀꯀꯥ꯫ ꯀꯣꯏꯔꯦꯡ ꯃꯈꯥ ꯇꯥꯅ ꯉꯥꯡꯅꯤꯡꯂꯤꯕꯅꯤ ꯑꯗꯨꯕꯨ ꯐꯣꯟ ꯂꯥꯛꯄꯗꯨꯗ ꯃꯔꯛ ꯊꯠꯈ꯭ꯔꯦ꯫ ꯍꯜꯂꯣ ꯁꯔ, ꯒꯨꯗ ꯏꯚꯤꯅꯤꯡ ꯁꯔ꯫ ꯌꯦꯁ ꯁꯔ, ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯍꯛꯆꯥꯡꯗꯣ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯅꯅꯕ ꯍꯧꯖꯤꯛꯃꯛ ꯔꯤꯝꯁꯇ ꯊꯥꯖꯤꯟꯖꯈ꯭ꯔꯦ ꯁꯔ꯫ ꯍꯣꯏ, ꯐꯅꯤ ꯁꯔ꯫ ꯑꯩ ꯍꯧꯖꯤꯛꯃꯛ ꯂꯥꯛꯆꯒꯦ꯫ ꯐꯅꯤ ꯁꯔ꯫ ꯐꯣꯟꯗꯨ ꯍꯦꯛ ꯊꯝꯈꯤꯕꯒ ꯂꯟꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯧꯖꯤꯛꯃꯛ ꯌꯨꯝꯗ ꯍꯜꯂꯨ, ꯑꯗꯨꯒ ꯊꯣꯏꯕꯤꯁꯦ ꯌꯨꯝꯗ ꯊꯤꯟꯖꯤꯜꯂꯝꯒꯗꯕꯅꯤ꯫ ꯑꯩ ꯊꯕꯛ ꯆꯤꯜꯂꯝꯕꯒꯤ ꯐꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯆꯩ ꯆꯥꯗꯧꯕꯅꯤ ꯈꯪꯉꯨ꯫ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯀꯣꯏꯔꯦꯡꯗꯨ ꯃꯥꯒꯤ ꯈꯣꯡꯂꯩ ꯃꯌꯥꯝ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯌꯨꯛꯇ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕꯒꯤ ꯀꯦꯁꯇꯨ ꯀꯟꯅ ꯆꯦꯜꯂꯤꯉꯩ ꯊꯣꯏꯕꯤꯅ ꯌꯨꯝꯗꯒꯤ ꯂꯥꯞꯅ ꯂꯥꯛꯇꯨꯅ ꯅꯤꯄꯥ ꯅꯍꯥꯒ ꯎꯅꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯀꯣꯏꯔꯦꯡꯁꯨ ꯑꯌꯨꯛꯇꯒꯤ ꯂꯩꯔꯤꯕ ꯇꯦꯟꯁꯟ ꯃꯌꯥꯝꯗꯨ ꯊꯣꯏꯕꯤꯒ ꯂꯟꯆꯥꯒꯗ ꯂꯣꯏꯅ ꯍꯩꯊꯔꯝꯂꯦ꯫ ꯀꯣꯏꯔꯦꯡꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯂꯟꯆꯥꯒꯤ ꯊꯃꯣꯏ ꯁꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯍꯧꯔꯦ꯫ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡ ꯏꯪꯕ ꯂꯟꯆꯥꯗꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯕꯨ ꯈꯪꯖꯤꯜꯂꯤ꯫ ꯊꯣꯏꯕꯤꯒꯤ ꯃꯃꯥꯡꯗ ꯎꯠꯊꯣꯛꯇꯦ꯫ ꯊꯣꯏꯕꯤꯁꯨ ꯃꯊꯥ ꯁꯥꯅ ꯐꯝꯊꯔꯛꯇꯨꯅ ꯀꯣꯐꯤ ꯀꯞꯇꯨꯃ ꯑꯃꯨꯛꯇꯪꯗ ꯂꯣꯏꯅ ꯊꯛꯆꯤꯜꯂꯤ꯫ ꯃꯇꯧ ꯑꯗꯨꯗ ꯂꯟꯆꯥ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯅꯨꯡꯁꯤꯅ ꯄꯥꯈꯠꯂꯕꯣ? ꯊꯣꯏꯕꯤꯁꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛ ꯅꯣꯝꯃꯤ꯫ ꯀꯩꯁꯨ ꯇꯧꯔꯣꯏ, ꯑꯩ ꯂꯩꯔꯤꯁꯤꯗꯤ꯫ ꯏꯅꯝꯆꯥꯗ ꯑꯆꯥꯄꯣꯠ ꯆꯥꯕ ꯆꯠꯂꯨꯕꯅꯤ ꯐꯖꯅ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯣꯏꯔꯦ, ꯀꯩꯁꯨ ꯈꯜꯂꯨꯏ꯫ ꯊꯣꯏꯕꯤꯗꯤ ꯀꯣꯏꯔꯦꯡꯅ ꯂꯟꯆꯥꯒꯤ ꯃꯄꯥꯒꯤ ꯁꯤꯟꯐꯝ ꯄꯟꯗꯨꯅ ꯉꯥꯡꯂꯝꯂꯤꯕꯗꯨ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯗꯨꯅ ꯂꯟꯆꯥꯒꯤ ꯄꯨꯛꯅꯤꯡꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯥꯃꯣ ꯂꯟ,
ꯃꯥꯃꯣꯅ ꯉꯥꯡꯉꯤꯕ ꯃꯌꯥꯝꯗꯣ ꯅꯪ ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯅꯨꯀꯣ ꯃꯥꯃꯣꯅ ꯇꯥꯃꯣꯂꯟꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯗꯕꯒꯤ ꯃꯌꯥꯝꯗꯣ ꯍꯥꯏꯔꯤꯅꯤ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ ꯑꯩꯕꯨ ꯐꯍꯟꯅꯤꯡꯕꯒꯤ ꯉꯥꯡꯕ ꯑꯣꯏꯔꯝꯒꯅꯤ ꯏꯃꯥꯅ ꯑꯩꯈꯣꯏꯅꯤꯕꯨ ꯁꯥꯎꯒꯗ꯭ꯔꯥ ꯇꯥꯃꯣꯂꯟ ꯁꯥꯎꯔꯣꯏꯗ ꯁꯥꯎꯔꯁꯨ ꯑꯩꯅ ꯂꯣꯏꯅ ꯉꯥꯡꯅꯒꯦ ꯏꯃꯥꯅ ꯆꯩꯒꯗꯕ ꯃꯥꯜꯂꯦ ꯏꯅꯝꯖꯥꯅ ꯆꯩꯔꯁꯨ ꯑꯩꯕꯨ ꯆꯩꯁꯅꯨ ꯏꯅꯝꯖꯥꯅ ꯐꯨꯔꯁꯨ ꯑꯩꯕꯨ ꯐꯨꯁꯅꯨ ꯅꯪꯕꯨꯗꯤ ꯀꯅꯥꯅꯁꯨ ꯁꯣꯛꯍꯜꯂꯣꯏ ꯊꯣꯏꯕꯤ ꯂꯟꯆꯥꯅ ꯃꯥꯒꯤꯗꯃꯛ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯊꯣꯏꯕꯤ ꯃꯄꯤ ꯇꯥꯔꯦ ꯇꯥꯃꯣꯂꯟꯗ ꯃꯈꯣꯏꯅ ꯆꯩꯔꯗꯤ ꯑꯩ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯣꯏ ꯇꯥꯃꯣꯂꯟ ꯉꯥꯡꯅꯔꯤꯉꯩ ꯂꯟꯆꯥꯒꯤ ꯐꯣꯟꯗꯣ ꯀꯣꯜ ꯂꯥꯛꯄꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤ ꯊꯣꯏꯕꯤꯒꯤ ꯃꯃꯥꯒꯤ ꯀꯣꯜ ꯑꯣꯏꯔꯝꯕꯗꯨꯗ ꯊꯣꯏꯕꯤ ꯃꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯇꯥꯃꯣꯂꯟ ꯏꯃꯥꯅꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯄꯥꯏꯈꯠꯂꯨꯅꯨ ꯀꯩꯝ ꯇꯧꯔꯣꯏ ꯄꯥꯏꯈꯠꯇ꯭ꯔꯗꯤ ꯍꯦꯟꯅ ꯄꯥꯈꯠꯅꯔꯅꯤ ꯄꯥꯏꯈꯠꯀꯅꯨ ꯑꯩ ꯉꯝꯃꯔꯣꯏꯕ ꯃꯥꯃꯣꯅ ꯁꯣꯏꯗꯅ ꯏꯃꯥꯗ ꯄꯥꯎ ꯇꯝꯃꯝꯃꯅꯤꯌꯦ ꯊꯣꯏꯕꯤ ꯀꯩꯝ ꯇꯧꯔꯣꯏ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯐꯣꯟꯗꯨ ꯄꯥꯏꯈꯠꯀꯦ ꯍꯥꯏꯕ ꯊꯣꯏꯕꯤꯅ ꯁꯨꯡꯌꯥ ꯌꯥꯗꯦ ꯃꯃꯥꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯁꯤꯜꯂꯛꯏ ꯂꯥꯁꯇꯗꯤ ꯂꯟꯆꯥꯅ ꯊꯣꯏꯕꯤꯕꯨ ꯄꯥꯈꯠꯇꯅꯕ ꯊꯦꯝꯂꯒ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯤ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯊꯥꯎ ꯑꯗꯨꯗꯤ ꯍꯜꯂꯣ ꯏꯅꯝꯖꯥ ꯅꯣꯏ ꯀꯗꯥꯏꯗ ꯂꯩ ꯈꯣꯟꯗꯥꯗꯨꯗ ꯈꯪꯂꯦ ꯃꯃꯥꯗ ꯄꯥꯎ ꯇꯝꯈ꯭ꯔꯦ ꯍꯥꯏꯕ ꯂꯟꯆꯥ ꯇꯞꯅ ꯏꯅꯝꯖꯥ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯂꯩꯔꯤ ꯌꯥꯝ ꯊꯨꯅ ꯍꯜꯂꯛ ꯑꯗꯨꯒ ꯊꯣꯏꯕꯤꯗꯨ ꯐꯣꯟ ꯄꯥꯏꯍꯜꯂꯣ ꯊꯣꯏꯕꯤꯅ ꯄꯥꯈꯠꯄꯗꯨ ꯎꯕꯗ ꯂꯟꯆꯥ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯁꯤꯟꯗꯨꯅ ꯄꯥꯈꯠꯂꯤꯕꯗꯨ ꯐꯥꯊꯅꯕ ꯍꯣꯠꯅꯩ ꯊꯣꯏꯕꯤꯁꯨ ꯈꯣꯟꯖꯦꯜ ꯐꯥꯊꯔꯒ ꯈꯨꯝꯂꯤ ꯍꯜꯂꯣ ꯏꯃꯥ ꯇꯥꯔꯤꯌꯦ ꯀꯔꯤ ꯇꯥꯔꯤꯒꯦ ꯂꯝ ꯍꯦꯟꯕꯗꯣ ꯅꯁꯥꯒ ꯆꯥꯅꯕ ꯂꯤꯆꯩ ꯑꯃ ꯄꯥꯏꯔꯒ ꯌꯥꯝ ꯊꯨꯅ ꯌꯨꯝꯗ ꯍꯜꯂꯛꯎꯅ ꯍꯣꯏ ꯏꯃꯥ ꯁꯣꯝꯗꯅ ꯂꯩꯕꯥꯛ ꯏꯔꯥꯡ ꯊꯣꯛꯇꯅ ꯂꯝꯕꯤ ꯄꯨꯝꯕ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯅꯈꯣꯏꯅ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯍꯥ ꯅꯄꯥ ꯇꯥꯗ꯭ꯔꯤꯉꯩꯗꯅꯦ ꯌꯥꯝ ꯊꯨꯅ ꯍꯜꯂꯛꯎꯅ ꯍꯣꯏ ꯏꯃꯥ ꯊꯣꯏꯕꯤꯅ ꯋꯥ ꯃꯈꯥ ꯇꯥꯕ ꯅꯪꯗꯦ ꯃꯃꯥꯅ ꯀꯣꯜꯗꯨ ꯀꯛꯈꯤꯕꯅ ꯍꯥꯜꯂꯤ ꯊꯣꯏꯕꯤ ꯃꯄꯤ ꯇꯥꯕ ꯍꯧꯔꯦ ꯁꯨꯆꯨꯠ ꯀꯞꯇꯨꯅ ꯂꯩꯔꯤꯕꯗꯣ ꯈꯣꯡꯐꯝꯁꯨ ꯂꯦꯡꯗꯦ ꯂꯟꯆꯥꯁꯨ ꯇꯧꯐꯝ ꯈꯪꯗꯦ ꯌꯨꯝꯗ ꯍꯟꯁꯤ ꯀꯗꯥꯏ ꯍꯟꯒꯨꯝꯁꯤ ꯀꯗꯥꯏ ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯊꯣꯏꯕꯤ ꯀꯞꯀꯅꯨ ꯌꯥꯔꯦ ꯑꯩ ꯏꯅꯝꯖꯥꯗ ꯐꯖꯅ ꯍꯥꯏꯅꯒꯦꯁꯦ ꯊꯦꯡꯈ꯭ꯔꯅꯤ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯂꯦꯞꯂꯒ ꯑꯣꯇꯣ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯃꯈꯥꯔꯣꯝꯗꯒꯤ ꯒꯥꯔꯤ ꯑꯃꯠꯇ ꯀꯥꯔꯛꯇꯦ ꯏꯝꯐꯥꯜ ꯂꯣꯝꯗꯒꯤ ꯍꯥꯏꯊꯔꯛꯄ ꯒꯥꯔꯤꯁꯤꯡꯗꯨꯁꯨ ꯀꯟꯅ ꯀꯟꯅ ꯊꯧꯊꯅꯈꯤ ꯅꯨꯃꯤꯠꯁꯨ ꯑꯁꯨꯝ ꯑꯁꯨꯝ ꯍꯥꯏꯊꯔꯛꯂꯦ ꯊꯣꯏꯕꯤꯗꯤ ꯄꯥꯈꯠꯄꯗꯣ ꯁꯨꯝ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ ꯁꯣꯝ ꯏꯝꯐꯥꯜ ꯃꯅꯨꯡꯗꯗꯤ ꯏꯔꯥꯡ ꯍꯧꯔꯦ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯊꯋꯥꯏ ꯌꯥꯎꯗꯅ ꯇꯥꯔꯝꯂꯤꯕꯗꯨ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕꯗꯨꯗ ꯀꯪꯂꯩꯄꯥꯛꯇ ꯂꯩꯕꯥꯛ ꯏꯔꯥꯡ ꯍꯧꯔꯦ ꯏꯃꯥ ꯏꯕꯦꯜ ꯄꯨꯝꯅꯃꯛ ꯂꯝꯕꯤꯗ ꯊꯣꯛꯂꯛꯇꯨꯅ ꯃꯔꯥꯜ ꯂꯩꯕ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥꯕꯨ ꯄꯨꯊꯣꯔꯛꯎ ꯍꯥꯏꯗꯨꯅ ꯈꯣꯜꯂꯥꯎ ꯂꯥꯎꯕ ꯍꯧꯔꯛꯂꯦ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯕ ꯊꯃꯣꯏ ꯁꯣꯛꯄ ꯊꯧꯗꯣꯛ ꯑꯗꯨꯗ ꯈꯣꯏꯁꯥꯎꯅꯔꯕ ꯂꯩꯕꯥꯛꯀꯤ ꯅꯤꯄꯥꯁꯤꯡꯁꯨ ꯏꯔꯥꯡ ꯑꯗꯨꯗ ꯂꯣꯏꯅ ꯌꯥꯎꯁꯤꯟꯈ꯭ꯔꯦ ꯂꯝꯕꯤꯗ ꯑꯆꯠ ꯑꯋꯣꯛ ꯑꯃꯠꯇ ꯆꯠꯍꯟꯈꯤꯗ꯭ꯔꯦ ꯇꯥꯌꯔ ꯃꯩ ꯊꯥꯗꯨꯅ ꯂꯝꯕꯤ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯒꯥꯔꯤ ꯑꯃꯠꯇꯁꯨ ꯆꯠꯍꯟꯈꯤꯗ꯭ꯔꯦ ꯏꯝꯐꯥꯜ ꯀꯥꯔꯨꯕ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯏꯔꯥꯡ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯌꯥꯡꯅ ꯌꯥꯡꯅ ꯊꯧꯊꯔꯛꯂꯤ ꯃꯇꯧ ꯑꯗꯨꯗ ꯂꯟꯆꯥ ꯈꯔ ꯆꯤꯡꯅꯔꯞ ꯇꯧꯗꯨꯅ ꯏꯝꯐꯥꯜꯗꯒꯤ ꯍꯥꯏꯊꯔꯛꯄ ꯒꯥꯔꯤ ꯑꯃ ꯈꯥꯝꯂꯒ ꯍꯪꯕꯗ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯦ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯕꯗ ꯂꯟꯆꯥꯁꯨ ꯊꯣꯏꯕꯤꯁꯨ ꯃꯊꯥ ꯁꯥꯕꯗ ꯑꯔꯣꯏꯕꯤ ꯌꯧꯔꯦ ꯅꯨꯃꯤꯠꯁꯨ ꯆꯨꯡꯁꯥꯡ ꯄꯔꯦꯡ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯇꯞꯅ ꯇꯞꯅ ꯍꯥꯏꯊꯈ꯭ꯔꯦ ꯑꯉꯥꯟꯕꯒ ꯑꯃꯝꯕꯒ ꯁꯤꯟꯅꯕ ꯃꯇꯝ ꯌꯧꯔꯛꯂꯦ ꯃꯃꯥ ꯂꯩꯃꯒꯤ ꯀꯣꯜꯁꯨ ꯂꯥꯛꯁꯤꯜꯂꯦ ꯑꯗꯨꯕꯨ ꯂꯟꯆꯥ ꯐꯣꯟꯗꯨ ꯄꯥꯏꯈꯠꯇ꯭ꯔꯦ ꯊꯣꯏꯕꯤꯗꯤ ꯄꯥꯈꯠꯄꯅ ꯃꯁꯥꯗꯨ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯕꯅꯤ ꯂꯟꯆꯥꯅ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤꯕꯗꯨꯗ ꯂꯟꯆꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯂꯟꯆꯥ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯊꯣꯏꯕꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯊꯣꯏꯕꯤ ꯅꯪ ꯑꯩꯕꯨ ꯊꯥꯖꯕ꯭ꯔꯥ ꯂꯟꯆꯥꯒꯤ ꯋꯥꯍꯪ ꯑꯗꯨꯒꯤ ꯃꯔꯝ ꯊꯣꯏꯕꯤ ꯈꯪꯂꯦ ꯇꯞꯅ ꯈꯨꯝꯃꯤ ꯊꯥꯖꯩ ꯇꯥꯃꯣꯂꯟ ꯑꯗꯨꯗꯤ ꯅꯪ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯄ ꯉꯝꯒꯗ꯭ꯔꯥ ꯊꯣꯏꯕꯤ ꯄꯥꯈꯠꯅ ꯂꯟꯆꯥꯗ ꯌꯦꯡꯂꯒ ꯂꯩ ꯂꯟꯆꯥ ꯃꯈꯥ ꯇꯥꯏ ꯅꯪꯕꯨ ꯈꯨꯗꯣꯡꯊꯤꯕ ꯑꯃꯠꯇ ꯊꯣꯛꯍꯜꯂꯣꯏ ꯊꯣꯏꯕꯤ ꯃꯁꯤ ꯑꯩꯒꯤ ꯋꯥꯁꯛ ꯃꯁꯤ ꯑꯣꯏꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯒꯤ ꯑꯐꯕꯇꯒꯤ ꯗꯥꯏꯇ ꯑꯩꯅ ꯂꯣꯏꯅ ꯄꯨꯒꯅꯤ ꯇꯥꯃꯣꯂꯟ ꯑꯩꯕꯨ ꯊꯥꯖꯔꯕꯗꯤ ꯑꯩꯅ ꯍꯩꯕꯁꯤ ꯌꯥꯅꯤꯡꯂꯕꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ
ꯑꯩꯒ ꯆꯠꯂꯁꯤ ꯊꯣꯏꯕꯤ ꯇꯥꯃꯣꯂꯟ ꯈꯨꯗꯥꯡꯁꯦ ꯊꯥꯗꯣꯛꯀꯦ ꯍꯥꯏꯅ ꯈꯟꯕꯤꯒꯅꯨ ꯑꯉꯥꯎꯕꯤ ꯑꯩꯒꯤ ꯅꯤꯡꯉꯥꯏꯗ ꯉꯁꯤ ꯅꯨꯡꯁꯤ ꯏꯆꯦꯜ ꯑꯁꯤꯗ ꯊꯧꯊꯗꯨꯅ ꯆꯠꯃꯤꯟꯅꯕꯗ ꯏꯔꯩ ꯀꯜꯂꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯏꯍꯩꯗ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯕꯤꯔꯝꯒꯅꯨ ꯅꯨꯡꯁꯤ ꯏꯆꯦꯜ ꯑꯁꯤꯗ ꯈꯛꯇ ꯅꯠꯇꯦ ꯊꯣꯏꯕꯤ ꯄꯨꯟꯁꯤꯒꯤ ꯄꯥꯛꯂꯕ ꯏꯄꯥꯛ ꯑꯁꯤꯗ ꯏꯊꯗꯤ ꯏꯔꯩ ꯀꯌꯥ ꯑꯃ ꯂꯥꯛꯂꯕꯁꯨ ꯅꯪꯕꯨꯗꯤ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯂꯣꯏ ꯄꯟꯊꯨꯡ ꯌꯧꯅꯅꯕ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯊꯣꯏꯕꯤ ꯁꯣꯝꯗ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯏꯃꯨꯡꯁꯨ ꯊꯣꯏꯕꯤꯅ ꯍꯜꯂꯛꯇꯕꯗꯨꯗ ꯃꯃꯥꯁꯨ ꯃꯟꯗꯣꯝꯆꯥꯁꯨ ꯃꯕꯣꯛꯁꯨ ꯃꯊꯥ ꯂꯣꯏꯅ ꯁꯥꯟꯅꯔꯦ ꯃꯄꯥ ꯃꯪꯒꯣꯜꯖꯥꯎꯁꯨ ꯁꯛꯃꯥꯏꯗ ꯊꯕꯛ ꯑꯃꯒꯤ ꯆꯠꯈꯤꯕꯅꯤ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯅ ꯌꯨꯝꯗ ꯌꯧꯔꯛꯄ ꯌꯥꯗ ꯂꯝꯕꯤꯗ ꯄꯟꯗꯨꯅ ꯂꯩꯔꯦ ꯃꯃꯥ ꯂꯩꯃꯗꯨ ꯄꯥꯈꯠꯄꯅ ꯂꯣꯏꯔꯕꯅꯤ ꯃꯄꯥ ꯇꯥꯔꯗꯤ ꯋꯥ ꯁꯣꯏꯗꯅ ꯊꯣꯛꯑꯅꯤ ꯇꯧꯔꯤꯁꯦ ꯃꯄꯥ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯋꯥꯁꯦ ꯇꯨꯃꯤꯟꯅ ꯂꯣꯏꯁꯤꯜꯂꯒꯦ ꯇꯧꯕꯁꯦ ꯐꯣꯟꯁꯦ ꯑꯃꯨꯛ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯖꯤꯟꯈ꯭ꯔꯦꯕꯁꯦ ꯏꯆꯦ ꯑꯩꯈꯣꯏꯅ ꯐꯨꯅꯤ ꯀꯥꯏꯅꯒ ꯄꯥꯈꯠꯇꯅ ꯆꯦꯟꯈ꯭ꯔꯖꯥꯠꯂꯣ ꯅꯣꯡꯃꯇ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯈꯨꯄꯥꯛꯅꯁꯦ ꯊꯥꯈ꯭ꯔꯕ꯭ꯔꯣ ꯏꯃꯥꯅ ꯉꯥꯡꯂꯤꯕꯁꯦ ꯁꯥꯎꯗꯅ ꯉꯥꯡꯉꯤꯅꯤ ꯈꯟꯕ ꯌꯥꯔꯤꯕ ꯅꯠꯇ꯭ꯔꯕ ꯃꯥꯕꯨ ꯑꯉꯥꯡ ꯃꯆꯥꯔꯣ ꯊꯣꯏꯕꯤꯅ ꯚꯥꯞ ꯇꯥꯗ꯭ꯔꯁꯨ ꯂꯟꯆꯥꯃꯥꯗꯤ ꯚꯥꯞ ꯇꯥꯕ ꯌꯥꯕꯅꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯃꯔꯛꯁꯤꯗ ꯐꯣꯟꯁꯨ ꯑꯃꯨꯛ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯁꯤꯟꯈ꯭ꯔꯦ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯦ ꯀꯗꯥꯏꯗ ꯂꯩꯔꯦ ꯍꯥꯏꯕꯁꯨ ꯑꯃꯠꯇ ꯈꯪꯕ ꯉꯝꯗꯦ ꯇꯧꯔꯤꯕ ꯐꯣꯟꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯇꯧꯔꯕꯁꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯈꯤꯕꯗꯒꯤ ꯑꯍꯦꯟꯕ ꯍꯥꯏꯗ꯭ꯔꯦ ꯑꯉꯥꯡ ꯑꯣꯏꯅ ꯄꯪꯂꯩꯗ ꯂꯩꯕ꯭ꯔꯥ ꯈꯟꯕꯅꯤ ꯑꯗꯨꯒ ꯃꯣꯏꯗꯤ ꯃꯅꯨꯡꯗ ꯂꯝ ꯌꯥꯝ ꯍꯦꯜꯂꯝꯃꯤꯖꯥꯅꯤꯗꯅ ꯈꯪꯅꯤ ꯂꯥꯛꯇ ꯂꯥꯛꯈꯤꯁꯅꯨ ꯐꯨꯔꯣꯏ ꯈꯟꯕꯁꯦ ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯐꯨꯔꯅꯦꯕ ꯃꯥ ꯉꯁꯥꯏꯗꯒꯤ ꯋꯥꯗꯤ ꯉꯥꯡꯗ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯃꯕꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯇꯞꯊꯈꯣ ꯅꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯊꯞ ꯂꯥꯛꯇꯨꯗꯅꯤꯅꯦ ꯐꯨꯗ꯭ꯔꯕꯁꯨ ꯑꯉꯥꯡꯅ ꯄꯥꯈꯠꯂꯤꯕꯁꯦ ꯍꯦꯃꯥ ꯍꯣꯏꯗ ꯑꯃꯨꯛꯇ ꯆꯠꯂꯨꯆꯣ ꯑꯗꯨꯒ ꯍꯥꯡꯗꯣꯛꯂꯨꯆꯨ ꯆꯠꯂꯨ ꯑꯆꯧꯕ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯌꯥꯝ ꯊꯨꯅ ꯆꯠꯂꯨ ꯅꯨꯃꯤꯠ ꯇꯥꯁꯤꯟꯈ꯭ꯔꯕꯅꯤꯀꯣ ꯅꯣꯏ ꯁꯣꯝꯗ ꯂꯟꯆꯥ ꯍꯣꯏꯒꯤ ꯏꯃꯨꯡꯗꯁꯨ ꯃꯆꯥꯅꯤꯄꯥꯗꯨ ꯀꯗꯥꯏ ꯌꯧꯅ ꯆꯠꯈ꯭ꯔꯕꯅꯣ ꯈꯟꯅꯩ ꯊꯦꯡꯖꯤꯜꯂꯛꯄ ꯐꯥꯎꯕꯗ ꯍꯜꯂꯛꯇꯕ ꯑꯗꯨꯗ ꯃꯊꯥ ꯁꯥꯟꯅꯔꯦ ꯐꯣꯟ ꯇꯧꯕꯁꯨ ꯑꯍꯥꯟꯕꯗꯤ ꯆꯠꯂꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯆꯠꯈꯤꯗ꯭ꯔꯦ ꯃꯄꯥꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯣꯜ ꯇꯧꯔꯕꯁꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯕꯅꯤ ꯃꯃꯥ ꯂꯩꯃ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯄꯤ ꯄꯨꯅꯤꯁꯨ ꯃꯊꯥ ꯁꯥꯕꯗ ꯂꯣꯏꯔꯦ ꯂꯩꯃ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯨꯅ ꯂꯟꯆꯥꯒꯤ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯡꯕ ꯍꯧꯔꯛꯏ ꯏꯆꯦ ꯑꯩꯈꯣꯏꯗꯤ ꯃꯈꯣꯏꯁꯦ ꯑꯉꯥꯡꯅꯤ ꯃꯕꯨꯡ ꯃꯆꯟꯅꯤ ꯈꯟꯗꯨꯅ ꯆꯨꯝꯅ ꯌꯦꯡꯂꯨꯕꯅꯤ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤꯗꯤ ꯅꯅꯥꯎꯗꯤ ꯑꯣꯟꯊꯣꯛꯅ ꯄꯦꯟꯖꯗ꯭ꯔꯦꯗ ꯍꯦꯃꯥ ꯏꯪꯅ ꯇꯞꯅ ꯑꯗꯨꯅꯤꯅꯦ ꯂꯩꯃ ꯑꯩꯁꯨ ꯃꯈꯣꯏꯁꯦ ꯑꯉꯥꯡꯅꯤ ꯍꯥꯏꯅ ꯈꯟꯕꯅꯤ ꯑꯗꯨꯒ ꯑꯣꯟꯊꯣꯛꯅ ꯃꯊꯣꯡ ꯍꯨꯛꯈꯤꯗ꯭ꯔꯦꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯍꯧꯖꯤꯛꯄꯨ ꯏꯔꯥꯡ ꯃꯔꯛꯁꯤꯗ ꯀꯗꯥꯏꯗ ꯂꯩ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯁꯨ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯕ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯣ ꯂꯩꯃ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯊꯣꯛꯂꯣꯏ ꯍꯥꯏꯅ ꯈꯟꯁꯤ ꯃꯈꯣꯏ ꯑꯅꯤꯅ ꯀꯔꯤꯒꯨꯝꯕ ꯆꯦꯟ ꯆꯣꯡꯕ ꯊꯣꯛꯂꯝꯂꯕꯁꯨ ꯑꯩꯈꯣই ꯁꯣꯏꯗꯅ ꯄꯨꯝꯅꯃꯛꯀꯤ ꯗꯥꯏꯇ ꯄꯨꯒꯅꯤ ꯍꯧꯖꯤꯛꯄꯨ ꯃꯈꯣꯏꯕꯨ ꯆꯦꯟ ꯆꯣꯡꯕꯒꯤ ꯃꯇꯝꯂꯣ ꯀꯔꯤꯅꯣ ꯏꯆꯦꯅ ꯏꯔꯥꯏꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯂꯩꯃꯒꯤ ꯋꯥꯗꯨꯗ ꯃꯄꯥ ꯃꯪꯂꯦꯝꯅ ꯈꯨꯝꯂꯛꯏ ꯏꯕꯦꯝꯃ ꯑꯃꯨꯛꯇ ꯇꯞꯊꯈꯣ ꯑꯉꯥꯡꯁꯤꯡꯗꯨꯅ ꯀꯗꯥꯏꯗ ꯂꯩꯔꯤ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇꯪ ꯈꯪꯗꯣꯛꯃꯤꯟꯅꯈꯤꯁꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄꯤꯗꯕ ꯍꯥꯏꯅ ꯂꯥꯏ ꯈꯨꯔꯨꯝꯁꯤ ꯑꯇꯩꯗꯤ ꯀꯣꯟꯅ ꯇꯞꯅ ꯏꯪꯅ ꯈꯟꯅꯕ ꯌꯥꯏꯅꯦ ꯇꯥꯗ ꯀꯗꯥꯏꯗꯒꯤꯅꯣꯗ ꯆꯍꯤ ꯑꯁꯨꯛ ꯄꯤꯛꯂꯤꯕꯤ ꯏꯆꯥꯅꯨꯄꯤꯕꯨ ꯇꯥꯗꯒꯤ ꯏꯆꯥꯅꯨꯄꯥꯅ ꯄꯨꯔꯒ ꯍꯜꯂꯛꯇ꯭ꯔꯦ ꯇꯥꯗ ꯍꯣꯏꯒꯤꯗꯤ ꯅꯤꯄꯥꯅꯤꯅ ꯄꯥꯈꯠꯂꯝꯗꯕ ꯌꯥꯏ ꯑꯩꯈꯣꯏꯒꯤꯗꯤ ꯅꯨꯄꯤꯅꯦ ꯁꯤꯗꯕꯨ ꯀꯃꯥꯏꯅ ꯑꯩꯅ ꯇꯞꯊꯔꯒ ꯂꯩꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯋꯥꯔꯤꯗꯨ ꯁꯦꯔꯥꯟꯅꯅ ꯆꯠꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯅ ꯍꯦꯃꯥꯅ ꯄꯥꯈꯠꯆꯅ ꯏꯕꯦꯝꯃ ꯈꯨꯗꯣꯡꯊꯤꯕ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅ ꯅꯪ ꯇꯥꯗꯅ ꯍꯥꯏꯔꯤꯅꯤ ꯄꯥꯈꯠꯄꯒꯤ ꯋꯥꯗꯤ ꯑꯩꯈꯣꯏꯁꯨ ꯄꯥꯈꯠꯂꯤꯕꯅꯤ ꯏꯆꯥꯅꯨꯄꯥ ꯍꯥꯏꯕ ꯂꯩꯇꯦ ꯅꯨꯄꯤ ꯍꯥꯏꯕ ꯂꯩꯇꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯗꯤ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯉꯥꯛꯇꯅꯤꯗꯣ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯊꯣꯏꯕꯤꯗꯣ ꯏꯆꯥꯒꯨꯝꯕꯤꯅꯤ ꯏꯆꯦ ꯅꯅꯥꯎ ꯅꯨꯄꯥ ꯇꯥꯔꯗꯤ ꯋꯥꯁꯤ ꯅꯥꯇꯩ ꯑꯃ ꯆꯥꯔꯣꯏꯗꯧꯔꯤ ꯄꯨꯡꯁꯤꯁꯨ 8 ꯍꯦꯟꯖꯤꯜꯂꯛꯂꯦ ꯇꯧꯔꯤꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯏꯆꯦꯒꯤ ꯏꯆꯥꯅꯨꯄꯥꯅ ꯄꯨꯔꯒ ꯆꯠꯈꯤꯕꯅꯤ ꯄꯨꯡꯁꯤ ꯊꯦꯡꯖꯤꯜꯂꯛꯇ꯭ꯔꯤꯉꯩꯗ ꯊꯤꯔꯒ ꯏꯆꯥꯗꯨ ꯁꯤꯟꯅꯕꯤꯌꯨ ꯐꯝꯗꯣꯛꯇꯅ ꯂꯩꯔꯒ ꯑꯉꯥꯡꯁꯤꯡꯅ ꯄꯥꯎ ꯄꯤꯔꯛꯄ ꯉꯥꯏꯕꯅꯗꯤꯅꯦ ꯏꯃꯨꯡ ꯑꯅꯤꯁꯤ ꯀꯔꯤꯁꯨ ꯅꯠꯇꯕꯗ ꯋꯥꯔꯧꯅꯔꯛꯀꯅꯤ ꯏꯆꯦ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯃꯃꯥ ꯑꯅꯤꯗꯨꯅ ꯐꯤꯡꯅ ꯍꯧꯒꯠꯇꯨꯅ ꯁꯥꯎꯅ ꯊꯣꯛꯈꯤꯕꯗꯨ ꯎꯕꯗ ꯊꯣꯡꯖꯤꯜ ꯃꯄꯥꯟꯗ ꯂꯦꯞꯂꯤꯕ ꯉꯥꯟꯊꯣꯏ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ ꯃꯃꯥ ꯃꯄꯥꯁꯨ ꯃꯤꯅ ꯉꯥꯡꯂꯝꯂꯤꯕꯗꯨ ꯀꯩꯁꯨ ꯈꯨꯝꯕ ꯉꯝꯍꯧꯗ ꯃꯊꯥ ꯁꯥꯅ ꯂꯩꯍꯧꯏ
ꯂꯟꯆꯥꯒꯤ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯌꯨꯝꯗ ꯃꯃꯥ ꯍꯦꯃꯥ ꯆꯠꯇꯨꯅ ꯍꯪꯉꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯈꯪꯉꯤ ꯍꯥꯏꯔꯛꯇꯦ꯫ ꯃꯐꯝ ꯑꯔꯥꯞꯄꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯃꯃꯥ ꯃꯄꯥꯅ ꯈꯪꯕ, ꯉꯥꯟꯊꯣꯏꯅ ꯈꯪꯕꯁꯤꯡꯒꯤ ꯐꯣꯟ ꯅꯝꯕꯔ ꯂꯧꯅꯗꯨꯅ ꯍꯪꯕ ꯌꯥꯕꯁꯨ ꯍꯪꯂꯕꯅꯤ, ꯑꯃꯠꯇ ꯈꯪꯉꯤ ꯀꯧꯕ ꯍꯥꯏꯔꯛꯇꯦ꯫ ꯄꯨꯡꯁꯨ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯗꯨꯗ ꯃꯄꯥ ꯃꯪꯂꯦꯝ ꯐꯝꯕ ꯉꯝꯗ꯭ꯔꯦ, ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯛꯏ, ꯃꯃꯥ, ꯃꯣꯏꯔꯥꯡꯗ ꯐꯣꯟ ꯇꯧ, ꯑꯗꯣꯝꯗ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯨ꯫ ꯃꯣꯏꯔꯥꯡꯗ ꯀꯣꯜ ꯇꯧꯏ, ꯂꯥꯛꯇꯦ ꯍꯥꯏꯔꯛꯄꯗꯨꯗ ꯍꯦꯟꯅ ꯃꯊꯥ ꯁꯥꯅꯩ꯫ ꯍꯪꯕ ꯌꯥꯕ ꯍꯪꯅꯔꯦ, ꯂꯥꯛꯏ ꯀꯧꯕ ꯍꯥꯏꯔꯛꯈꯤꯗꯦ꯫ ꯄꯨꯡꯁꯨ ꯈꯔꯗꯒꯤ 7 ꯍꯦꯜꯂꯛꯂꯕꯅꯤ꯫ ꯏꯃꯨꯡꯗ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯒꯅꯤ ꯀꯥꯎꯔꯦ꯫ ꯃꯪꯒꯣꯜ ꯆꯨꯔꯤ ꯇꯞꯐꯝ ꯑꯗꯨꯗ ꯉꯁꯥꯏꯗꯒꯤ ꯐꯝꯂꯤꯕꯤ ꯃꯃꯥꯁꯨ ꯃꯆꯤ ꯂꯦꯡꯒꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ꯫ ꯃꯃꯥ, ꯀꯥꯟꯅꯔꯔꯣꯏ, ꯑꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯂꯒꯦ, ꯄꯨꯂꯤꯁꯇ ꯍꯥꯏꯔꯒ ꯊꯤꯍꯟꯕꯅ ꯐꯔꯅꯤ꯫ ꯃꯣꯏ ꯄꯥꯕꯣ, ꯅꯊꯟꯗ ꯆꯠꯄꯅ ꯐꯒꯗ꯭ꯔꯥ, ꯅꯠꯇ꯭ꯔꯒ ꯃꯪꯒꯣꯜꯖꯥꯎ ꯍꯣꯏꯗꯁꯨ ꯍꯥꯏꯔꯒ ꯄꯨꯂꯞ ꯆꯠꯄꯅ ꯐꯒꯗꯧꯔꯤꯕ꯭ꯔꯥ? ꯍꯩ, ꯑꯩꯈꯣꯏꯅ ꯂꯥꯟꯕꯅꯤ, ꯏꯆꯥ ꯅꯨꯄꯥꯅ ꯂꯝ ꯍꯦꯜꯂꯒ ꯃꯤꯉꯣꯟꯗ ꯋꯥꯍꯟꯕ ꯍꯧꯅꯗꯦ꯫ ꯑꯩ ꯍꯧꯖꯤꯛꯃꯛ ꯆꯠꯀꯦ꯫ ꯉꯥꯟꯊꯣꯏ, ꯒꯥꯔꯤ ꯁꯣ ꯄꯨꯊꯣꯔꯛꯎ꯫ ꯃꯣꯏ ꯄꯥꯕꯣ, ꯏꯔꯥꯡ ꯃꯔꯛꯁꯤꯗ ꯅꯊꯟꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯇꯥꯟꯅ ꯆꯠꯀꯗꯧꯕꯗꯣ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯀꯅꯤ, ꯑꯩꯁꯨ ꯂꯥꯛꯀꯦ꯫ ꯉꯥꯟꯊꯣꯏꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯪꯒꯣꯜꯖꯥꯎꯗꯣ ꯌꯥꯝꯅ ꯐꯤꯡꯅ ꯂꯥꯛꯏ꯫ ꯒꯦꯠ ꯍꯦꯛ ꯀꯥꯟꯁꯤꯜꯂꯛꯄꯒ ꯍꯧꯔꯦ ꯈꯣꯟꯖꯥꯎ ꯊꯥꯗꯔꯛꯄ, ꯀꯩꯅꯣ ꯇꯥꯗ, ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯌꯨꯝꯗ ꯍꯜꯂꯛꯂꯝꯗ꯭ꯔꯤꯁꯦ? ꯏꯕꯨꯡꯉꯣ, ꯑꯩ ꯍꯧꯖꯤꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯔꯝꯕꯅꯤ꯫ ꯉꯁꯥꯏꯗꯒꯤ ꯀꯔꯤ ꯇꯧꯔꯒ ꯂꯩꯕꯤꯒꯦ ꯇꯥꯗꯕꯣ? ꯍꯧꯖꯤꯛꯇꯗ ꯑꯩ ꯂꯥꯛꯑꯒ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯀꯅꯤ ꯍꯥꯏꯔꯤꯕꯁꯤꯕꯨ? ꯅꯠꯇꯦ, ꯉꯁꯥꯏꯗꯒꯤ ꯇꯥꯗ ꯍꯣꯏꯗꯤ ꯅꯦꯅꯥ ꯇꯥꯅ ꯂꯩꯕꯤꯔꯝꯂꯦ, ꯑꯩ ꯂꯥꯛꯑꯝꯗ꯭ꯔꯒꯗꯤ ꯆꯠꯂꯝꯗꯕꯁꯨ ꯌꯥꯏꯅꯦ ꯇꯥꯗ ꯍꯣꯏꯒꯤꯁꯦ꯫ ꯏꯕꯨꯡꯉꯣ, ꯑꯩ ꯍꯧꯖꯤꯛ ꯆꯠꯀꯦ ꯍꯥꯏꯗꯅ ꯏꯆꯥꯅꯨꯄꯤꯗ ꯒꯥꯔꯤ ꯁꯣ ꯂꯧꯊꯣꯛꯂꯨꯛꯆ ꯍꯥꯏꯔꯝꯃꯤꯅꯤ, ꯉꯁꯥꯏꯗꯒꯤ ꯃꯊꯪ ꯐꯣꯟ ꯇꯧꯗꯨꯅ ꯍꯪꯅꯔꯕꯅꯤꯅꯦ꯫ ꯐꯣꯟ ꯇꯧꯗꯅ ꯂꯩꯕꯅ ꯀꯥꯟꯅꯔꯣꯏꯅꯤ ꯇꯥꯗ, ꯏꯆꯥꯅꯨꯄꯤꯗꯣ ꯑꯩꯅ ꯌꯥꯝ ꯇꯥꯡꯅ ꯌꯣꯛꯆꯕ ꯏꯆꯥꯅꯤꯅꯤ ꯇꯥꯗ, ꯄꯪꯊꯥ ꯊꯥꯗꯣꯛꯑꯒ ꯊꯝꯕ ꯅꯠꯇꯦꯅꯦ꯫ ꯃꯪꯒꯣꯜꯖꯥꯎꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯪꯂꯦꯝꯁꯨ ꯇꯤꯡ ꯂꯥꯎꯈ꯭ꯔꯦ, ꯈꯣꯟꯖꯦꯜ ꯀꯟꯈꯠꯅ ꯃꯥꯁꯨ ꯈꯨꯝꯂꯛꯏ, ꯃꯗꯨꯒꯤ ꯋꯥꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯁꯨ ꯌꯥꯝꯅ ꯇꯥꯡꯅ ꯌꯣꯛꯆꯕ ꯏꯆꯥꯅꯤ ꯃꯪꯒꯣꯜꯖꯥꯎ, ꯄꯪꯊꯥ ꯊꯥꯗꯣꯛꯑꯒ ꯄꯪꯂꯩꯗ ꯂꯩꯍꯟꯕ ꯏꯆꯥ ꯅꯠꯇꯦꯅꯦ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯗꯧꯕꯤꯔꯤꯒꯦ ꯇꯥꯗꯕꯣ? ꯑꯩ ꯍꯜꯂꯛꯑꯒ ꯏꯆꯥꯅꯨꯄꯤꯗꯨ ꯅꯝꯗꯅ ꯊꯤꯕ ꯉꯥꯏꯕꯤꯔꯝꯂꯤꯕ꯭ꯔꯣ? ꯅꯪꯅ ꯊꯤꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦꯅꯦ ꯃꯪꯒꯣꯜꯖꯥꯎ, ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯁꯨꯝ ꯉꯥꯡꯅꯁꯤ, ꯑꯩꯈꯣꯏ ꯃꯁꯦꯜ ꯃꯔꯩ ꯇꯧꯅꯕꯒꯤ ꯃꯍꯨꯠꯇ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯑꯣꯏꯅ ꯈꯟꯅꯁꯤꯅꯦ꯫ ꯑꯩ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ, ꯑꯩꯒꯤ ꯏꯆꯥꯗꯣ ꯇꯥꯗꯒꯤ ꯏꯆꯥꯒ ꯑꯍꯤꯡ ꯂꯦꯜꯍꯟꯕ ꯑꯩ ꯄꯥꯝꯗꯦ꯫ ꯃꯄꯥ ꯑꯅꯤꯗꯨ ꯈꯣꯜ ꯋꯥꯡꯈꯠꯅꯔꯛꯄꯗꯨꯗ ꯃꯃꯥ ꯍꯦꯃꯥꯅ ꯇꯞꯊꯅꯕ ꯍꯣꯠꯅꯩ, ꯏꯕꯨꯡꯉꯣ ꯃꯪꯒꯣꯜꯖꯥꯎ, ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯣ, ꯑꯩꯈꯣꯏꯁꯨ ꯍꯪꯕ ꯌꯥꯕ ꯍꯪꯅꯔꯤ꯫ ꯍꯧꯖꯤꯛ ꯅꯪ ꯇꯥꯗ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯂꯤꯁꯇ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯔꯤꯕꯅꯤ꯫ ꯏꯇꯩꯃ, ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗ ꯂꯩ ꯈꯪꯗꯦ ꯍꯥꯏꯔꯤꯕꯁꯤ ꯊꯥꯖꯐꯝ ꯊꯣꯛꯂꯤꯕ꯭ꯔꯥ? ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯂꯩꯔꯤꯕꯗꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛꯃꯛ ꯍꯥꯏꯕꯤꯌꯨ, ꯑꯩ ꯍꯧꯖꯤꯛꯃꯛ ꯏꯆꯥꯕꯨ ꯂꯧꯕ ꯆꯠꯀꯅꯤ꯫ ꯏꯕꯨꯡꯉꯣ, ꯑꯁꯦꯡꯕꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯆꯦꯟꯕ ꯆꯣꯡꯕ ꯇꯧꯔꯕꯁꯨ ꯃꯁꯥ ꯌꯥꯅꯕ ꯑꯣꯏꯔꯝꯂꯒꯗꯤ ꯃꯗꯨꯒꯤꯁꯨ ꯈꯖꯤꯛꯇ ꯈꯟꯊꯃꯤꯟꯅꯁꯤ꯫ ꯃꯗꯨ ꯌꯥꯔꯣꯏꯅꯦ ꯏꯇꯩꯃ, ꯑꯩꯒꯤ ꯏꯆꯥꯗꯣ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤꯕꯅꯤꯅꯦ, ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯗꯨꯒꯤ ꯃꯇꯝ ꯌꯥꯝꯅ ꯋꯥꯠꯂꯤ꯫ ꯑꯉꯥꯡꯁꯤꯡꯅ ꯑꯔꯥꯟꯕ ꯂꯝꯕꯤ ꯆꯠꯄꯗ ꯁꯧꯒꯠꯄꯤꯒꯅꯨ, ꯊꯦꯡꯖꯤꯜꯂꯛꯇ꯭ꯔꯤꯉꯩꯗ ꯑꯉꯥꯡ ꯑꯅꯤꯁꯦ ꯐꯥꯗꯣꯛꯅ ꯍꯧꯕꯅ ꯄꯨꯝꯅꯃꯛꯀꯤ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯃꯪꯒꯣꯜꯖꯥꯎ ꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯆꯠꯈꯤ꯫ ꯂꯝꯕꯤꯗ ꯊꯣꯏꯕꯤꯒꯤ ꯃꯥꯃꯗ ꯀꯣꯜ ꯇꯧꯗꯨꯅ ꯈꯪꯍꯟꯈ꯭ꯔꯦ꯫ ꯁꯣꯝꯗ ꯃꯪꯂꯦꯝꯁꯨ ꯑꯣꯇꯣꯗꯨ ꯊꯧꯔꯒ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯂꯥꯛꯏ꯫ ꯉꯥꯟꯊꯣꯏꯁꯨ ꯏꯪꯈꯣꯜꯗꯨ ꯉꯥꯛꯇꯪ ꯌꯦꯡꯂꯝꯂꯒ ꯊꯣꯛꯂꯛꯏ꯫ ꯁꯤꯗꯣꯛꯈ꯭ꯔꯕ ꯃꯈꯣꯏꯒꯤ ꯑꯃꯟꯕ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯁꯤꯃꯗꯤ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯂꯧꯔꯛꯀꯦ ꯍꯥꯏꯕ ꯌꯥꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ, ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯆꯥꯎꯔꯛꯈꯤꯕ ꯑꯣꯏꯕꯒꯤ ꯍꯧꯈ꯭ꯔꯕ ꯅꯨꯡꯁꯤꯕ ꯃꯇꯝ ꯀꯌꯥ ꯑꯃꯕꯨ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯗꯨꯅ ꯆꯥꯏꯜꯍꯨꯗ ꯃꯦꯃꯣꯔꯤꯁ ꯃꯌꯥꯝ ꯑꯃꯕꯨ ꯊꯃꯣꯏꯅ ꯈꯣꯝꯖꯤꯟ ꯇꯥꯁꯤꯟꯗꯨꯅ ꯄꯨꯔꯛꯂꯤ꯫ ꯉꯥꯟꯊꯣꯏ ꯊꯃꯣꯏꯗꯨ ꯈꯔꯗꯤ ꯁꯣꯟꯊꯩ, ꯑꯗꯨꯕꯨ ꯐꯔꯦ, ꯄꯨꯟꯁꯤꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯏ꯫ ꯏꯪꯈꯣꯜ ꯑꯗꯨꯕꯨ ꯌꯦꯡꯂꯨꯔꯒ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯉꯥꯟꯊꯣꯏ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕ ꯉꯥꯡꯈꯤꯗꯦ꯫ ꯃꯇꯧ ꯑꯗꯨꯗ ꯆꯤꯡꯈꯩꯅ ꯇꯞꯅ, "Are you okay?" "Yes." ꯆꯤꯡꯈꯩꯒ ꯉꯥꯟꯊꯣꯏꯒ MBBS ꯇꯝꯃꯤꯟꯅꯔꯛꯄ ꯀ꯭ꯂꯥꯁꯃꯦꯠꯅꯤ꯫ ꯌꯨꯝꯕꯥꯟ ꯂꯝꯕꯤꯗ ꯈꯣꯡꯗꯥꯃꯤꯟꯅꯗ꯭ꯔꯤꯉꯩ ꯑꯍꯥꯟꯕꯗ ꯃꯔꯨꯞ ꯑꯣꯏꯅ ꯂꯣꯏꯅꯔꯛꯈꯤꯕꯅꯤ꯫ ꯉꯥꯟꯊꯣꯏꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯔꯨꯞꯁꯨ ꯑꯣꯏꯔꯛꯈꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯊꯣꯏꯕꯤꯒ ꯈꯛꯇ ꯇꯤꯟꯅꯔꯛꯄ ꯂꯣꯏꯅꯔꯛꯄ ꯑꯣꯏꯕꯅ ꯑꯇꯣꯞꯄ ꯃꯔꯨꯞ ꯁꯦꯝꯕ ꯍꯩꯇꯦ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯊꯣꯏꯕꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯥꯟꯊꯣꯏꯒꯤ ꯊꯃꯣꯏ ꯈꯝ ꯊꯦꯡꯅ ꯁꯣꯛꯈꯤꯕꯅ ꯑꯅꯧꯕ ꯃꯔꯨꯞ ꯑꯃꯠꯇ ꯁꯦꯝꯅꯤꯡꯈꯤꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯈꯩꯒ ꯊꯦꯡꯅꯈꯤꯕꯗꯨꯗ
ꯆꯤꯡꯈꯩꯗ ꯃꯥꯒꯤ ꯏꯃꯨꯡꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯑꯌꯥꯝꯕ ꯈꯪꯍꯜꯂꯤ꯫ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯉꯥꯟꯊꯣꯏꯅ ꯀ꯭ꯂꯤꯅꯤꯛ ꯁꯥꯒꯅꯤ ꯍꯥꯏꯔꯤꯕꯁꯤ ꯆꯤꯡꯈꯩꯗꯤ ꯀꯌꯥ ꯌꯥꯅꯤꯡꯗꯕꯅꯤ꯫ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯁꯥꯔꯒꯨꯝꯁꯤ, ꯑꯇꯣꯞꯄ ꯃꯐꯝ ꯑꯃ ꯑꯣꯏꯅ ꯌꯦꯡꯉꯁꯨ ꯌꯦꯡꯁꯤ꯫ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯗ, ꯁꯤꯗ ꯑꯗꯨꯝ ꯁꯥꯁꯦ꯫ ꯃꯐꯝꯁꯤꯗ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯅꯪꯒꯤ ꯃꯨꯠ ꯑꯣꯐ ꯑꯣꯏꯗꯣꯏ ꯑꯣꯏꯔꯒꯗꯤ ꯀꯥꯟꯅꯗꯦ, ꯋꯥꯈꯜꯗ ꯋꯥꯕ ꯑꯣꯏꯅꯕꯅꯤ꯫ ꯀꯩꯁꯨ ꯇꯧꯔꯣꯏ, ꯀꯨꯏꯅ ꯂꯥꯛꯇ꯭ꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯂꯥꯛꯄꯁꯤꯗ ꯊꯋꯥꯏ ꯈꯔ ꯅꯨꯡꯉꯥꯏꯇ ꯇꯧꯅꯤ꯫ ꯇꯣꯏꯅ ꯁꯨꯝ ꯂꯥꯛꯑꯒꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯗ꯫ ꯁꯦꯡꯉꯕꯣ? ꯑꯗꯨꯒ ꯑꯩ ꯁꯤꯗ ꯂꯥꯛꯇꯕ ꯌꯥꯗꯕꯅꯤ꯫ ꯃꯇꯝ ꯑꯃꯒꯤ ꯂꯩꯀꯥꯏꯁꯤꯗ ꯆꯥꯎꯔꯛꯈꯤꯕ ꯉꯥꯟꯊꯣꯏꯗꯣ ꯑꯩꯅ ꯍꯥꯏꯕꯗꯨ ꯈꯪꯍꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯃꯁꯤꯅ ꯏꯃꯥ ꯏꯄꯥꯅ ꯌꯣꯛꯄꯤꯔꯛꯄꯒꯤ, ꯑꯩꯈꯣꯏꯕꯨ ꯃꯤ ꯑꯃ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕꯤꯔꯛꯄꯒꯤ ꯂꯃꯟ ꯁꯤꯡꯕ ꯁꯛꯀꯗꯧꯔꯤꯅꯤ ꯑꯩꯒꯤꯗꯤ꯫ ꯅꯪꯅꯕꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯔꯒꯗꯤ ꯐꯔꯦ, ꯋꯥꯈꯜꯗ ꯌꯥꯝ ꯍꯦꯟꯖꯤꯟꯅꯁꯨ ꯈꯜꯂꯨꯅꯨ꯫ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ꯫ ꯃꯤ ꯑꯃꯗ ꯂꯥꯏꯐꯁꯦ ꯁ꯭ꯇꯦꯒꯅꯦꯟ ꯑꯣꯏꯔꯒ ꯂꯩꯕ ꯌꯥꯗꯕꯅꯤ ꯉꯥꯟꯊꯣꯏ꯫ ꯄꯥꯕꯨꯡꯒ ꯏꯃꯥꯒꯅ ꯅꯪꯒꯤ ꯅꯇꯨꯁꯤ ꯎꯔꯒꯗꯤ ꯃꯈꯣꯏꯅ ꯍꯦꯟꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯍꯣꯏ, ꯑꯩ ꯀꯩꯝꯇ ꯇꯧꯗ꯭ꯔꯦ, ꯋꯥꯈꯜꯁꯨ ꯋꯥꯗ꯭ꯔꯦꯗ꯫ ꯅꯣꯡ ꯐꯥꯗꯣꯛ ꯅꯤꯡꯁꯤꯡꯂꯛꯄꯗ ꯁꯨꯝ ꯈꯟꯕꯒꯤ ꯋꯥꯅꯤ, ꯑꯇꯩ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯈꯟꯗꯦ꯫ ꯈꯟꯗ꯭ꯔꯦ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯉꯥꯟꯊꯣꯏ ꯊꯃꯣꯏ ꯑꯗꯨꯗꯤ ꯏꯁꯣꯟ ꯁꯣꯟꯊꯔꯦ꯫ ꯏꯪꯈꯣꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯨꯜ ꯇꯥꯔꯛꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯅ ꯇꯠꯇꯅ ꯍꯥꯏꯈꯤꯕ ꯑꯃꯗꯤ ꯂꯩ: ꯃꯤꯁꯛ ꯊꯣꯛꯄ ꯃꯤ ꯑꯃ ꯑꯣꯏꯔꯕ ꯃꯇꯝꯗ ꯍꯟꯖꯤꯜꯂꯛꯀꯗꯧꯕꯅꯤ꯫ ꯑꯩꯈꯣꯏ ꯃꯤꯆꯦꯜ ꯅꯠꯇꯦ ꯍꯥꯏꯕꯗꯨ ꯊꯕꯛꯅ ꯎꯠꯀꯗꯧꯕꯅꯤ ꯍꯥꯏꯅ꯫ ꯉꯁꯤꯗꯤ ꯃꯤꯁꯛ ꯊꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯐꯝ ꯑꯁꯤꯗ ꯍꯜꯂꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯒꯗꯧꯔꯤ, ꯎꯠꯀꯗꯧꯔꯤ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯃꯈꯣꯏꯁꯨ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯏꯃꯨꯡꯅꯤ ꯍꯥꯏꯕꯗꯨ꯫ ꯊꯦꯡꯂꯕꯁꯨ ꯉꯜꯂꯕꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯊꯣꯏꯕꯤꯁꯨ ꯊꯦꯡꯅꯒꯗꯧꯔꯤ, ꯃꯥꯌꯣꯛꯅꯒꯗꯧꯔꯤ ꯁꯣꯏꯗꯅ ꯆꯥꯟꯅꯕꯤ ꯃꯔꯨꯞ ꯑꯅꯤꯗꯨ꯫ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯑꯗꯨꯕꯨ ꯃꯔꯨꯞ ꯑꯃꯒꯨꯝ ꯊꯦꯡꯅꯒꯗꯧꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯁꯛꯈꯪꯅꯗꯕꯤ ꯑꯃꯒꯨꯝ ꯂꯦꯡꯊꯩꯅꯗꯨꯅ ꯆꯠꯅꯒꯗꯧꯔꯤꯕ꯭ꯔꯥ?